Wangjing Tenthai Assembly Constituency gi manung chanba Langathel mayai lekai gi Turel Mathakta Social Worker KSSPO Bartana Nauna Saba Pakagi Thong ama ngasi haunabi matung ina sangaduna Miyamda Khutsinnakhre Langathel mayai lekai da leiba ibudau pakhangba laibung chatfam oiriba miyam gi maruiba thong asi sangaduna Khutsinnaraba matung Karembi khoktegi Social Worker Ketrimayum Pirobatana haikibada miyam gi maruiba lambi amasu oiriba thong asi upakna thaduna phibam chadabadagi lamdam masigi youth singna Semjen binaba hairakibani miyamgi amadi nahasingi yenglaga thong asi upak thaduna semjinnaba chatluba matamda leiramliba thonggi fibam yamna charamdaba amadi thong asi ngaihak leitana semdanaba haiduna hanagi leiramba upak sing adu sidoklaga nauna haiduna pakagi thong ama oina semjabani hairaduna mahakna ngamliba makai manipur miyamgi seba tawkhigani rajniti gi wakhalon amata leite miyamgi mateng pangba pamjaba khaktani haiki ngasi Langathel Hongangda yai parba korong numit asida aina lamdam asigi yamna maru oiba thong ama khaktang hana ubak ki thong oina leiramani yam phibam chadana leiramadagi koigi Hongangsigi naha youth mayam amana thongje semjan binaba aingon hairakpa matamda ainasu matamduda aigi birthday gi numit taba adu August ki 6 segi sida aina masi thongje semurji na koi myam hongnaraga lakpani jamjamna uba khara sinjena anu uba khara sinjena tawbudagi di thongje sido ugana phibam mama taramdabadagi ubak si silurga ju mathang amuk khara leiraga chahi khara leiraga amusu muk sinda yaroi adoi targadi masidi haiba yabagi hairaga phajana saba yabagi possibility leiyena Kanbadagi aina masidi hairaga sadoji tu koina chatnabagi damakta pura paka full paka onthoji masidi thongje hairaga aduda aina onthokjagi bani masumai tawdana aina mayamgi aidi miyamgi sebat angamba aigi punsijina hingi magai miyamgi angamba sebat tawjage haibaji sapchana khanje aingonda masida vote lepa rajniti gi karigi wafam aingonda amok lejade aduga aidi miyamgi angamba seba tawjage haiba wakhalon jigi makhada ai angamba thabak prajagi manipur gi mafam khudimakta ju ai tawjage haiba apilji ai miyamda thamjari Hanadagi hona pibam chadana leiramba maruiba thong amabu social worker Ketrimayum Pirobartana Pakagi onthok piduna miyamda Khutsinnarambabu thagatpa fongdokladuna lai committee gi member 8 Rajena fongdorakpada Matam kayagi mamangdagi budok pakhangba laibunggi mapada Turel asigi Mathakta matik chaba thong ama mathau taduna lakpani hairaduna miyamgi awaba ubiduna social worker Pirobatana Pakagi thong ama khutsinnabiba asi yamna haraujai mahakna tawruba thabakta mangol oiba oirasanu haiki Matam kaya mamangdagi yamna kogi Langathel koba praja miyam asina mafam asida kogi langtau pakhangbagi Maya da leba Turel asi Mathakta thong ama yamna darkar leiba amdam asigi sahol lambi su oiba thong asi hana upakna sarambadagi aikoi hojikti aikoi gi senupa priona amdam sigi praja gi awana kaya si ubata mahakna hariba senupa social worker priyo sina Langathel lamdamgi praja sing yai phenumgi damakta thongasi paka othokpire maramaduna aikoi lamdam sida lebiriba imaindon sing praja khudingmangna mahakpu tawruba thabakta mangol oiba amadi mahangna tung koina praja gi thabak tawba ngamba orasanu haina asigi miyamda apel tawjari